Ngasi Octobergi tang 19 Nomaijing numitki Imphal da pongpa pauche kharki headlines pathokjargi taminarasi. Amukasu record oina case Chambri kuntaruk hengatkre hokhiba pung kunmari da Imphal West ta chamaga marfumathoi amasung Imphal East ta chamaga kunmari hengatki. COVID-19 ki laichatami mari lekhidre punna chamaga tara humdoi sugre. Media house sing chaitheng mayoknari HBO WTV channel sandopa leplagani. Singhad yaudana Congress ki mere mari lauthokre CM ki wafam mahaki MLA singbu phate utpani Moirangthem Okendro. NSCN ga naknaba government employees amagi mara lupa karor mari lakun humdoirom phajenkre IM ki kedar ani lupa karo taret lomgi mayai ka madrak ka konana phare. Thobal ATM booth phakre ATM ki hard disk phaglaga pukre. Chinglai ba kotlamba tipar manga excavator ani miyoi taret phare. Social distancing na chingba COVID-19 gi niyam sing election campaign da chatna dabagum tauri. Kakching mai keida wahik na mahi marong paksa na manghalagle. MP MLA singi mathakta laiba criminal case sing re-monitor tawkre. Senda lambi ki thabak tawriba singdana COVID-19 khwaidagi hena narakpa yai. Center na nupi macha singi luhongba yaba sahi semdoklagani. Ronaldo Health Rules ki wahauda Italian Sports Minister ga mimang thokna khatnari. AFI की ऑफिस बियर सिंह खन्नबगी मीखल अक्टोबर 19 दा पांगथोक्लगनी. हैदराबाद की इचाउना गगन नारंगी लुपा कोटी अमा हेनबगी नोमै सिंह अमांगता नंगहल्ले. अमसुंग बेंगलोर ना राजस्थान बु विकेट तरेता दिल्ली ना चेन्नई बु विकेट मंगा दा माइथी पीखरे. थैंक यू.